ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯈꯛ ꯉꯁꯤ ꯇꯥꯍꯟꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯊꯣꯛꯆꯕꯅꯤ꯫ ꯃꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯌꯥꯗ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯅꯤꯁꯥꯗ ꯇꯥꯏꯅꯕ ꯃꯁꯤ ꯑꯌꯥꯝꯕꯅ ꯇꯧꯔꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯅ ꯀꯣꯟꯅꯊꯪꯗ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕꯅꯤ꯫ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ 3ꯅꯤ, ꯅꯨꯄꯤ 2, ꯅꯨꯄꯥ 1ꯅꯤ꯫ ꯑꯩꯅ ꯑꯇꯣꯝꯕꯅꯤ, ꯏꯊꯛꯇ ꯏꯆꯦ 2ꯅꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄ ꯃꯇꯝꯁꯦ ꯑꯩꯒꯤ ꯕꯕꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯕꯕꯥꯁꯦ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤ꯫ ꯏꯃꯥꯗꯤ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯕꯕꯥꯗ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯅꯪꯅ ꯂꯣꯠꯅ ꯂꯨꯗꯕ ꯂꯝꯆꯠ ꯆꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯌꯥꯝꯅ ꯀꯞꯈꯤ꯫ ꯄꯨꯄꯨ, ꯕꯣꯕꯣꯛ, ꯕꯥꯆꯧ, ꯀꯀꯥ ꯍꯣꯏꯅꯁꯨ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯕꯥꯅ ꯅꯤꯁꯥ ꯆꯥꯕꯁꯦ ꯈꯪꯗꯕꯒꯤꯅꯤ꯫ ꯍꯣꯏ, ꯕꯕꯥꯁꯦ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯌꯨ ꯊꯛꯄꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯑꯍꯦꯟꯕ ꯅꯤꯁꯥ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯦ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡ ꯕꯕꯥꯅ ꯃꯤ ꯄꯨꯟꯅ ꯄꯨꯟꯕ ꯀꯥꯟꯗ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕꯒꯤ ꯃꯥꯝꯇꯣꯞ ꯈꯟꯕ ꯆꯠꯄ ꯃꯇꯝꯗ ꯕꯕꯥꯒ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯅꯨꯃꯤꯠꯁꯤꯗ ꯅꯧꯅ ꯄꯨꯟꯈꯤ꯫ ꯃꯥꯝꯇꯣꯞ ꯈꯟꯕꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯎꯗꯕ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯉꯒ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯪꯒꯤꯠ ꯇꯧꯕꯗꯒꯤ ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯅꯣꯏꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯌꯨꯒ ꯊꯛꯇꯧ ꯃꯥꯜꯂꯦ, ꯑꯗꯨꯒ ꯑꯩꯗꯤ ꯃꯗꯨꯗꯤ ꯍꯩꯅꯗꯦꯀꯣ, ꯅꯣꯏ ꯇꯧ ꯑꯩꯗꯤ ꯇꯧꯔꯣꯏꯀꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯚꯥꯏ, ꯄꯨꯟꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯉꯁꯤ ꯅꯣꯡꯃꯇꯪ ꯃꯍꯥꯎ ꯇꯪꯉꯨ ꯀꯩꯗꯧꯒꯦ? ꯁꯦ ꯅꯣꯡꯃꯇꯪ ꯇꯧꯔꯒꯅꯦ ꯍꯦꯛꯇ ꯑꯦꯗꯤꯛ ꯆꯨꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥꯅ ꯃꯗꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯄꯨꯟꯅ ꯄꯨꯜꯂꯒ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯖꯥꯠ ꯉꯥꯡꯕꯗꯒꯤ ꯕꯕꯥꯁꯨ ꯍꯣꯏꯗ ꯉꯁꯤ ꯈꯛꯄꯨ ꯃꯇꯨꯡꯗ ꯇꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦꯅ ꯈꯜꯂꯒ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯔꯦꯟꯁ ꯄꯨꯜꯂꯒ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯈꯤ ꯍꯥꯏꯅ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯈꯤ꯫ ꯕꯥꯆꯧꯅ ꯕꯕꯥꯕꯨ ꯊꯦꯝꯃꯦ, ꯍꯣꯏ ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯁꯥꯁꯦ ꯖꯣꯇꯣꯟ ꯇꯧꯔꯒ ꯄꯨꯟꯁꯤꯁꯦ ꯁꯥꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯅ ꯊꯦꯝꯖꯤꯟꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯕꯥꯆꯧ, ꯀꯀꯥ ꯍꯣꯏꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯝꯃꯦ꯫ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯊꯕꯛ ꯁꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡ ꯑꯃꯃꯝ ꯄꯨꯅꯕꯒꯤ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯌꯦꯡꯁꯤꯟꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯐꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯤꯃꯛ ꯍꯣꯠꯅꯕꯗꯨ ꯉꯝꯂꯛꯇꯕꯗꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯏꯁꯧ ꯂꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯁꯨ ꯃꯁꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯁꯥ ꯈꯔ ꯐꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯇꯦꯛ ꯁꯨꯕ ꯍꯧꯋꯦ꯫ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯕꯕꯥꯅ ꯊꯕꯛ ꯆꯠꯄꯗꯣ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏ, ꯃꯣꯏꯕꯥ, ꯅꯪ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯅꯨ, ꯅꯁꯥꯁꯨ ꯀꯟꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯉꯝꯅꯕ ꯁꯨꯝ ꯇꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥꯅ ꯅꯨꯄꯥꯅꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯜꯂꯦꯁꯦ, ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯊꯕꯛꯇꯣ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯊꯕꯛ ꯁꯨꯐꯝꯗ ꯗꯣꯛꯇꯔꯅ ꯆꯥꯒꯅꯨ ꯊꯛꯀꯅꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯥꯁꯟ ꯊꯛꯆꯕꯗꯒꯤ ꯀꯨꯏꯅ ꯂꯩꯔꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯃꯆꯥ ꯑꯩꯈꯣꯏ 3ꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯊꯤꯗꯅ ꯐꯤ ꯁꯥꯕ, ꯂꯧ ꯀꯨꯝꯕ, ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯦ ꯑꯍꯟꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯏꯆꯦꯅ ꯏꯃꯥꯗ ꯍꯥꯏ, ꯏꯄꯥꯒ ꯏꯅꯥꯎꯅꯨꯄꯤꯒ ꯑꯣꯏꯅ ꯏꯃꯥ ꯏꯕꯥꯅꯤ ꯆꯪꯉꯒ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯁꯦ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯤ ꯁꯥꯈꯤ꯫ ꯏꯆꯦꯅ ꯏꯃꯨꯡꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯔꯦ, ꯆꯥꯛ ꯊꯣꯡꯕ, ꯏꯃꯨꯡ ꯂꯣꯏꯁꯤꯟꯕ ꯄꯨꯝꯅꯃꯛ꯫ ꯃꯁꯤꯅ ꯏꯃꯥꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯆꯠꯄꯗꯣ ꯈꯔ ꯀꯣꯝꯖꯔꯦ꯫ ꯏꯆꯦꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ
Hanadi imana ngamnaba tawbada imase wabane. Masidagi isi atombidi madi government school tamaga kanadum honane haduna government school noina lairikto tamkhre. Isi atombidi masagi oinaso lairiktos thawa yawe honabaso yamna kalli. Asumna sahi khara hawkraba mato aina class 10 kakhalapa matam asidane aina yamna ngausinaba oktaba ma oirakibase. Aiga tinariba imanabase ayamana inakaya khunba mawapa thabak tawba wataba masa masu ngaktane. Moigide matam adugi anau anobu tholapa gari masase lehelaga loinaba tonge. Aisu moige paraga adum skun bang tawduna kuchasaba horake. Yumdagina ima ichena nangmoi nangdabo chagan pijaraga lahirik tamba chatlibane haina khalle. Adubo ainadi skun dress sasalaga tholaga lambida dress ama hongtoga koiba chatlibane. Akhoina thungdaba lam leite habe yai Manipur asida. Asamna sumtaropana akhoi punama matamatamgi anaba kya ama test tawningba horake. Nupi puraga koiba chatli yu zero talab sajan loina test tawi. Masidagi hendoktana guli faw test tawnaba hainake. Asamna akhoina skunda laktabase toimambadagi kona thangda punamana khangnarake. Imana khangpa matamda aibu yamna phuki. Imana asukana honaraga nangna nahida puning sangede haidraga ngausinaba haidana ima ise loina kapke. Maduda aina imaga isegada aina oina onkhatlaga aina ngange. Noina igi kari tawbige phone ama lebiyo haisu yade aina skun kaise migi mangda ikar khajane. Migi mama pana loina gari amam leiraga skunse karaise aigidi phone amtang lebiyo habda noina igi lebibro migi mathunda napagane chatlese noina igi kari ningba thungankrage. Aigi wasida imagi thamoi masida na kaikhe. Imada lepambadigi phamtaraga mapi irasena imana yonda yenga harakhe. Imana nangi naning thunganba ngamloi khangna nangna adumna haribadi karigi. Ima kaido habano nangi naning thungnaba inkhonsa yonthoga nangi gari leyo habra. Migidi muapa tolobsai nangidi nangba basu lekhidre. Imana senyamna thopsunate nate ima bu kaido habano. Masi haraga ima higlawn kapki. Ai matamda maduga sangde aigi thokba sangkalaga irando kupsanaba khomi. Yare aigi mangdane kapsanarkano aigi aningba thungamna ngamoidaba oradi kaidobagi nasapo oino sumaina mirak timbada ikaigadaba saru aibu hatokpiramu yadro. Aigi wasida ise hana kaino ibungo nang ngasi ngangi myamse nang ngangi do mi amuni sadana ngangi banine. Aina so haridana phone nang metri thaba loraga laigi haridana nate nang skun sakedi leitraga kucha chatlaga misapa sasadana ngausanaraga mado akhoina khangpadagi nang hojina asumba saraga onkhalaga akhoida ngangi banine. Nang kaidobagi migi gari de tonglaga chatlo haige auto mayam selise sida tongba kaidoge. Nangi bara nungtigi imana pidresu aina pidi aduna kadai thamge. Saura sangabanina imadaga onkhatlaga nangna khuminine. Miga mimana bangamdre haidi mimana bangamnaba nahida puning sangede haidraga koidana langdana ha nisasadana kaino. Ai kanana nisasai haino madu haba mido puthoro natradi noisu nate kya charo thuna maharo. Masi haraga isida ina sauna yenge. Masidagi isi tomina sansilaga aigi maida khopangna tharake. Aishinabaga khoidoga sagatpaga isi tombida aina khut halle. Imana sansilaga angonda phui ai imabusu inthomaga sauna yumdudagi tholaki. Aina sakhibado imana kapaga nga hawe. Nangna handamarak tawrebusibu karino nangna su yamna phalakchise kaigino. Aina haisini nang yumda hansilakanu ko nangi nasakto imhada mohana ulakano haisini. Matamada aina toba arambada khangde aigi nakongda tariba hababu imana isha yumda hansilakpa yaro habudutani. Namiyada ai imanaba amagi mamda change aigi mataududa
Imanaba amadi mamanasu aingondda hang'e. Aina warido libadagi moisu punamak khang'e. Matam asida imanabagi mamasina hoine nangisu skunsi lapanina nasagi gari macha amadi leibiba yai moisu leiba ngamdrabasu lon oina laurusu yai kaino. Akhoi James kisu mapana londani lauriba gari si noinabu akhoi yanarodi yamna phaba heli. Akhoi di tolop saja haba wani inkhon masasidani leiriba noigidi inkhon haira chawkhraba mato mase ma thadolaga madugi bisaduna bengta thamlaga sendoido phangba yai maduna nangi gari amasu lon lawba yai sendoiduna gari gi lon gi bisado singba yai haina mamaduna aingonda hairaki matamadada imanabagi mamana aingonda haribado madu atagi nate magi masagi gari da aibu tonghaningdebagini adubu matamadudadi aimado khangde aidi ima amadi isi anibu waroki aigidamata karisu khambide haina aina khanke miyoiba habase angakpani migi imuna nungaiba uraga kalai awaba uragana nungai habduni matamaduda aingonda afaba amata kanamta habirakide numito sauningibane haiduna aina nisa saslaga yumda ima amadi iseda khanaba hauki adubu imadi aigi handamara hongaiba momata wasida imadi anaba oiki aidi mado khangde aigi inkhon sarupiyo aigi thokpa tawjega haba matamda imana inkhonsa nangi khakta nate nasi anigisu yauribane harpa matamda aina sauna haiki ima nangna haido kaino moidi karigi lawdeba moidi nupa memdegi taludoba haina nisagi maina haini hairo khangdana aina ngangki nungtigi aina gari lainaba haiduna aina takpa hauki aina gari lahaningibase asisu atagi nate migi mamangda pisa paiba masamasu saningba aduga isagi gari layadi aina chatningba koiningba laningba punamak apama matamda phanglani haina aina khanbegini adubu matamda imana igi apamba thongande haiduna aina thokpa ngamnaba lorage khalaga upai thirpa matamda imada aina thang utuna aigi inkhon saru piyu haiduna aina daptokhi masidagi ichena kaka amadi basoda tamubadagi basaw amadi kakana sangtuna aibu phuki aidi mado nisagi maiduna kaka amadi basawda khut hange phaw aina khanki ai matamdo ima amadi isebu singnaki aibu mingonda phone bahaina so noi khangane haba wakhanse aina khanki aidi matamse ahenmani sadi sarabani adubu ima amadi ise ani di khangde asamna aigi handa hongaiba matawse ima ise tumba phawki ki hanadi ise ani na tongana matumaga imana line thawda tongana tumane adubu handa aina tawriba uliba mongma tawasida ima ise ani ga punna thonglong silaga tumki masi ubada amo aisha nungaitaba phawraki ahingduda wakhan khanki ithandasu wahang kya hangjaki aina tawrisibu chumlibra aisibu yam phatabra hanadi ichi anina aigi phamu sembi tumlamdagi matamda khangan thabi imana ibu manam name atubu hojiti ichi ani amadi ima aibu ba matamda akhiba phawre aingonda kawba ngamba phaw tawkhidre aina tawrisha yamna lale ai imada lale haijege masi khalaga ai phawndagi hawalaga isi anigi kagi thong manakta ai changsile imabu kauge haina khale adubu karomdagi hawrakiba pino khangde ai imabu kauba ngamdre mitagi piso lepa laitana sintharaki isi anibuso kauge haina khale adubu ai aigi khusina isida khut halabani ko khalaga thamoise kaikhi asumnang hak leraga ai mai pumba teitholaga khonsen phajilaga imabu kawe ima thongse amta hango chesobe cheton tabro thongse amta hango matamse aidi ima tumkhrabe khale adubu imadi aigi wakhana tumthaba yadraba jani imana thongdo hangdoraki
ꯑꯩ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯈꯪꯉꯦ ꯏꯃꯥꯁꯦ ꯀꯞꯄꯨꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯨꯝꯃꯣ ꯍꯌꯦꯡ ꯐꯖꯅ 이마가 와리 사나르세 이샤나 밤보다 하영 오이나 이마다 하이로 ngasi기디 이마세 타바가 와르바가 똥마게 조서 낭수 포타르로 아이 이마기 와이시다 헤나 깝는거 파르키 미테기피 레팔라이탄 신타르키 아두부 아이 이마다디 와마세 아마타 ngamngamde 마시데기 이마나 사부 까기 까피노 깝파누세 이마나 소이버네 하영 파지나 사나라시 뚜무로소 아이 이마기 마콩다 두타이 이마 아이 란크레 아이 랄레 이마 나사부 이마나 아무ta ngakpiyo 아이기 와이시다 이마디 하우나 마콘 톡나 깝파가 이부 쳇나 콘키 이시 아니수 톡라가 깝키 아이 누미두다 이마 아마디 이시 아니다 이마 이제 아이 랄레 마퉁다 이마나 ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯇ ꯑꯩ ꯇꯧꯖꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯞꯈꯤ 이마ꯁꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯗꯨꯅ ꯑꯩꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ 이마ꯅ ꯉꯝꯕ ꯄꯣꯠꯇꯤ ꯂꯣꯏꯅꯃꯛ ꯂꯩꯕꯤꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯑꯩ 이마ꯅ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯅꯤꯁꯥꯒꯗꯕꯨ ꯑꯣꯟꯅꯔꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤ ꯑꯩ ꯅꯤꯁꯥ ꯆꯥꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯁꯦ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯍꯧꯔꯛꯈꯤ ꯑꯩ ꯑꯃꯗꯤ 이마 이시 ꯑꯅꯤꯗꯁꯨ ꯄꯥꯎꯁꯦ ꯂꯥꯛꯄꯗꯒꯤ 이시 ꯑꯅꯤꯅ ꯑꯩꯁꯦ ꯁꯨꯝ ꯁꯦꯟꯅꯕꯗꯒꯤ ꯑꯩꯕꯨ ꯐꯥꯈ꯭ꯔꯦ 이마ꯗꯤ ꯃꯗꯨ ꯈꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯞꯈꯤ ꯃꯤꯅ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅꯔꯦ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯣꯛꯑꯒ ꯉꯥꯡꯍꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯒꯦ ꯅꯪꯅ ꯊꯟꯅ ꯍꯤꯡꯍꯧꯔ ꯍꯥꯏꯗꯨꯅ 이마ꯅ ꯀꯞꯈꯤ ꯑꯩꯕꯨ 이마ꯅ 이마ꯒꯤ ꯃꯄꯥꯝꯗ ꯑꯩꯕꯨ ꯊꯩꯗꯨꯅ ꯊꯝꯈꯤ ꯃꯥꯝꯇꯣꯟꯅ ꯑꯩꯕꯨ ꯀꯩꯁꯟ ꯁꯦꯟꯅꯩ ꯃꯁꯤꯗꯒꯤ ꯅꯤꯁꯥ ꯆꯥꯕꯗꯣ ꯐꯪꯗꯕꯗꯒꯤ ꯑꯩ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯂꯣꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯅ ꯆꯦꯜꯂꯛꯈꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯌꯨꯝꯗ ꯆꯪꯈꯤꯗꯦ ꯏꯁꯥꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯏꯃꯥꯅ ꯊꯤꯅ ꯑꯃꯨꯛ ꯆꯩ ꯊꯦꯝꯃꯒ ꯑꯩꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯅꯥꯕ ꯑꯣꯏꯈꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯈꯤ ꯅꯨꯃꯤꯠꯁꯦ ꯏꯆꯦꯅ ꯑꯩꯕꯨ ꯄꯨꯔꯒ 이마ꯕꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤ ꯃꯁꯤꯗ ꯗꯣꯛꯇꯔꯁꯤꯅ ꯑꯩꯉꯣꯟꯗ 이마ꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ 이마ꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩ 이마ꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ 이마ꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯕꯅꯤꯀꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯈꯟꯐꯝ ꯈꯪꯈꯤꯗꯦ 이마 ꯑꯃꯗꯤ ꯅꯤꯁꯥ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ 이마ꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯩꯅ ꯂꯥꯛꯈꯤ ꯑꯩꯅ ꯏꯆꯦ ꯑꯅꯤꯗ ꯑꯩꯕꯨ ꯁꯦꯟꯇꯔꯗ ꯊꯝꯕꯤꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯑꯩ ꯅꯤꯁꯥꯁꯤ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯕꯨ ꯁꯦꯟꯇꯔꯗ ꯊꯝꯈꯤ ꯋꯥꯔꯤꯁꯦ ꯁꯝꯖꯤꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯥꯡꯂꯅꯤ ꯃꯗꯨꯗꯒꯤ ꯑꯩ ꯅꯤꯁꯥꯁꯦ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯈꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯨꯕꯗꯒꯤ ꯀꯜꯍꯧꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯒ ꯂꯩꯔꯝꯈꯤ ꯏꯁꯥꯒꯤ ꯏꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯈꯤꯗꯦ ꯍꯪꯒꯠꯂꯒ ꯇꯝꯕꯁꯨ ꯏꯀꯥꯏꯕꯒꯤ ꯑꯩ ꯑꯗꯨꯃꯛ ꯇꯣꯛꯈꯤ 이마ꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯃꯁꯥꯗꯣ ꯑꯅꯥꯕ ꯑꯣꯏꯈꯤꯕꯅ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯀꯟꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯑꯇꯣꯝꯕꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯇꯣꯛꯑꯒ ꯂꯩꯔꯝꯈꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯁꯥꯅ ꯇꯣꯡꯖꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯥꯡꯖꯕ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯃꯔꯨ ꯑꯣꯏꯅ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗ ꯇꯥꯍꯜꯂꯒ ꯂꯤꯊꯣꯛꯑꯒ ꯀꯥꯟꯅꯕ ꯈꯔ ꯑꯣꯏꯒꯅꯤ ꯈꯟꯕ ꯋꯥꯔꯤ ꯂꯩꯕꯤꯔꯒꯗꯤ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ